ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯀꯩꯅꯥ ꯈꯣꯡꯊꯥꯡꯒꯨꯝ ꯊꯥꯡꯗꯨꯅ ꯄꯥꯟꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥ ꯆꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯝꯇꯥꯒꯤ 14 ꯄꯥꯟꯕ ꯑꯇꯤꯌꯥꯗ ꯃꯥꯕꯨ ꯅꯝꯊꯨꯕꯤꯅꯕ ꯃꯥꯂꯦꯝꯗ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯄꯣꯡꯅ ꯉꯥꯟꯊꯣꯏꯔꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯣꯏꯔꯥꯡ ꯁꯪꯂꯦꯟꯗ ꯈꯨꯂꯪ ꯏꯁꯩ ꯇꯧꯕꯒꯨꯝ ꯀꯨꯝꯁꯤꯁꯨ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯄꯨꯝꯕꯒꯤ ꯄꯤꯕꯥ ꯅꯤꯡꯉꯣꯜ ꯅꯍꯥ ꯑꯍꯜ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯏꯁꯩ ꯇꯥꯕ ꯌꯦꯡꯕ ꯂꯥꯛꯂꯤ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯁꯪꯂꯦꯟ ꯑꯆꯧꯕꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅ ꯆꯣꯅ ꯇꯤꯜꯂꯔꯤ ꯀꯧꯅꯥꯒꯤ ꯐꯛ ꯁꯥꯡꯅ ꯁꯥꯡꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯝꯗꯨꯅ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨꯗ ꯃꯤꯠꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡ ꯈꯨꯠꯁꯥꯅ ꯇꯟꯊꯥ ꯑꯣꯏ ꯋꯥꯈꯜꯅ ꯔꯥꯒ ꯂꯧꯅꯔꯤ ꯏꯉꯥꯎ ꯉꯥꯎꯕꯤ ꯃꯣꯏꯔꯥꯡ ꯅꯨꯖꯥ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯄꯤꯕꯥ ꯃꯥꯕꯨ ꯁꯩꯊꯥꯗꯨꯅ ꯁꯛꯈꯤꯕ ꯁꯩꯍꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯋꯥꯠꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯂꯛꯅꯗꯨꯅ ꯑꯉꯥꯎꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯑꯃꯅ ꯑꯃꯗ ꯑꯋꯥ ꯌꯦꯈꯨꯝ ꯇꯧꯅꯔꯗꯨꯅ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ ꯍꯛꯅ ꯅꯥꯄꯜ ꯀꯥꯖꯅꯨ ꯑꯃꯅ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯃꯅ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯂꯩꯈꯣꯛꯇ ꯂꯨꯞꯊꯈꯤ ꯇꯥꯖꯅꯤ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ ꯍꯣ ꯁꯛꯍꯦꯟꯕꯤ ꯍꯣ ꯁꯛꯍꯦꯟꯕꯤ ꯀꯨꯆꯨꯗ ꯅꯠꯇꯦ ꯊꯃꯣꯏꯗꯨꯁꯨ ꯌꯥꯎꯔꯤ ꯀꯨꯆꯨꯗ ꯃꯨꯕ ꯅꯠꯇꯦ ꯊꯃꯣꯏꯗꯨꯁꯨ ꯌꯥꯎꯔꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯍꯩꯇꯕ ꯂꯥꯡꯕꯤꯅꯨ ꯍꯥꯏ ꯂꯥꯡꯕꯤꯅꯨ ꯄꯥꯝꯖꯗꯦꯁꯦ ꯆꯠꯊꯣꯛꯎꯗ ꯅꯨꯡꯁꯤꯗꯦ ꯄꯤꯕꯥ ꯑꯗꯨꯅ ꯁꯛꯈ꯭ꯔꯤꯕ ꯁꯩꯍꯦꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯛꯂꯤꯕ ꯄꯤꯕꯥꯗꯣ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯪꯅꯛꯇꯤ ꯅꯛꯁꯤꯜꯂꯛꯇ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯣ ꯃꯄꯥ ꯇꯝꯂꯛꯏ ꯂꯦꯞꯂꯗꯨꯅ ꯏꯁꯩ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯇꯝꯐꯥ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯊꯥꯔꯤꯕ ꯏꯁꯩ ꯌꯥꯎꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡ ꯐꯝꯂꯤꯕ ꯐꯛꯁꯥꯡ ꯑꯗꯨꯗ ꯐꯝꯊꯩ ꯇꯝꯐꯥ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯋꯥꯏ ꯌꯦꯈꯨꯝ ꯍꯧꯔꯛꯏ ꯈꯪꯂꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯦ ꯇꯥꯛꯇ꯭ꯔꯕꯁꯨ ꯈꯪꯂꯦ ꯅꯇꯥ ꯇꯧꯔꯅꯨ ꯇꯧꯕ ꯈꯨꯠꯁꯥꯗ ꯇꯝꯂꯤ ꯈꯨꯠꯊꯦꯛ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤ ꯁꯩꯍꯦꯛ ꯃꯥꯏꯊꯣꯡꯗ ꯇꯝꯂꯤ ꯏꯪꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯅꯨꯖꯥꯒꯤ ꯁꯥꯏꯅꯣꯟꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯁꯪꯂꯦꯟꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯠꯁꯤꯜꯂꯗꯨꯅ ꯏꯁꯩ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯈꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯊꯤꯡꯕ ꯉꯝꯗ ꯇꯝꯂꯤꯕ ꯃꯤꯆꯅꯥ ꯌꯥꯎꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯌꯥꯗ ꯇꯔꯨ ꯌꯦꯡꯂꯤꯕ ꯃꯤꯆꯅꯥ ꯑꯗꯨꯗ ꯇꯥꯔꯔꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯇꯥꯎ ꯏꯕꯨꯡꯉꯣꯁꯨ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ ꯀꯌꯥꯔꯥꯕ ꯃꯃꯥꯏꯗꯨ ꯊꯧꯖꯪꯕꯗꯒꯤ ꯂꯩꯊꯣꯔꯛꯇꯨꯅ ꯎꯍꯩꯗꯕꯁꯨ ꯉꯥꯡꯉꯤ ꯊꯧꯖꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯈ꯭ꯔꯤꯕꯗꯨ ꯋꯧꯔꯤ ꯇꯥꯍꯧꯕꯅ ꯁꯠ ꯌꯦꯡꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯀꯌꯥꯔꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯗ ꯈꯨꯝꯂꯛꯏ ꯃꯖꯥꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯑꯁꯤ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤꯗ ꯊꯧꯖꯪꯕ ꯃꯆꯤꯟꯕꯥꯜꯗꯨ ꯏꯟꯈꯠꯂꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯖꯩ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯐꯝꯊꯗꯨꯅ ꯏꯁꯩꯒꯤ ꯁꯨꯔ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯅ ꯇꯞꯂꯞ ꯈꯨꯅꯗꯨꯅ ꯏꯁꯩꯒꯤ ꯔꯥꯒ ꯍꯥꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯃꯀꯥ ꯂꯥꯝꯂꯤꯕ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯑꯃꯛꯄ ꯌꯥꯎꯗ ꯇꯝꯂꯤꯕ ꯆꯦꯡꯂꯩ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯇꯝꯂꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯌꯥꯏꯐꯔꯕ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯁꯥꯔꯤꯕ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯀꯣꯔꯧꯅ ꯂꯨꯇꯣꯟꯗꯒꯤ ꯈꯖꯤꯛ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗ ꯀꯦꯕ ꯃꯆꯥꯁꯤꯡꯒ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄ ꯄꯤꯕꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯩ ꯌꯦꯡꯕ ꯁꯪꯂꯦꯟꯂꯣꯝꯗ ꯂꯥꯛꯏ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯉꯥꯂꯩ ꯑꯅꯤꯗꯨ ꯊꯣꯔꯛꯄꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯣꯏꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯍꯔꯥꯎ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯏ ꯅꯪ ꯂꯥꯛꯄ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯈꯪꯉꯝꯃꯗꯤ ꯉꯁꯥꯏꯅ ꯅꯪꯁꯨ ꯍꯧꯕ ꯂꯥꯛꯑꯝꯒꯗꯧꯕꯅꯤ ꯅꯣꯛꯃꯤ ꯅꯨꯄꯤ ꯃꯥꯁꯨ ꯈꯨꯝꯃꯤ ꯂꯥꯛꯏ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯈꯖꯤꯛ ꯆꯈꯠꯇꯨꯅ ꯂꯥꯏꯕꯛꯇ ꯄꯤꯛꯇꯛꯅ ꯅꯝꯂꯤꯕ ꯂꯩꯁꯥ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯌꯥꯗ ꯍꯣꯡꯅ ꯎꯔꯤꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯅꯣꯛꯃꯤ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯂꯕꯁꯨ ꯃꯉꯥꯂꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯤ ꯀꯜꯂꯛꯄ
ꯈꯝꯕꯟꯕ ꯐꯥꯎꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯐꯖꯗ꯭ꯔꯦ ꯈꯟ ꯃꯉꯥꯜꯂꯩ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯅꯤꯛꯅ ꯍꯪꯂꯛꯏ, ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤ, ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯣ ꯅꯈꯣꯏꯗꯤ ꯍꯜꯂꯗꯕ꯭ꯔꯥ? ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯌꯦꯡꯉꯤ, ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯁꯤꯔꯅ ꯍꯥꯏꯅꯔꯝꯃꯤꯅꯤ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯍꯜꯂꯔꯣꯏꯒꯦ, ꯀꯦꯕꯗꯤ ꯑꯁꯣꯝꯗ ꯐꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯁꯪꯂꯦꯟ ꯃꯌꯥꯏꯒꯤ ꯑꯅꯤꯁꯨꯕ ꯊꯥꯔꯤꯕ ꯐꯛꯁꯥꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯃꯥꯡꯗ ꯐꯝꯅꯅꯕ ꯐꯤꯔꯥ ꯁꯦꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯔꯣꯏꯁꯤꯡꯒ ꯐꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯎꯗ꯭ꯔꯕꯁꯨ ꯃꯤꯄꯥꯏꯖꯩ, ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯁꯨ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ꯫ ꯀꯣꯆꯤ ꯀꯣꯠꯄ ꯃꯤꯠꯌꯦꯡ ꯃꯔꯧ ꯊꯥꯡꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯨꯜꯂꯤꯕ ꯃꯥꯒꯤ ꯏꯕꯦꯝꯃꯒꯤꯗꯃꯛ ꯋꯥꯖꯕ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯅꯨꯄꯥ ꯃꯥꯕꯨ ꯑꯣꯠꯄꯤꯔꯔꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯣꯡꯗꯝꯕꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯈꯪꯖꯕ ꯅꯠꯆꯗꯦ ꯅꯣꯡꯗꯝꯕꯗꯤ ꯃꯗꯨꯗ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯗꯕꯅ꯫ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕꯗꯣ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯗꯨꯅ ꯅꯣꯡꯗꯝꯕ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯁꯥꯎꯒꯟꯕ ꯃꯇꯧꯗꯨ ꯍꯟꯗꯛꯇꯤ ꯍꯟꯊꯕꯒꯤ ꯃꯃꯤ ꯎꯔꯕꯗ ꯅꯣꯡꯗꯝꯕ ꯋꯥꯈꯜꯗꯨ ꯃꯀꯥ ꯍꯦꯛ ꯂꯥꯝꯖꯩ꯫ ꯁꯪꯂꯦꯟꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯌꯦꯠꯁꯤꯜꯂꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯁꯦꯟꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯑꯅꯤꯗꯨ ꯁꯪꯂꯦꯟ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯟꯕꯅ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯅꯤꯡꯕ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨꯅ ꯍꯦꯛ ꯁꯤꯟꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯅꯤꯡꯗꯒꯤ ꯂꯦꯞꯇꯨꯅ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯏꯁꯩ ꯇꯧꯔꯤꯕꯗꯨ ꯎꯕ ꯐꯪꯏ꯫ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯏꯁꯩ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯌꯦꯡꯂꯨꯗ ꯃꯃꯤꯠꯇ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ ꯄꯥꯔꯤꯡ ꯍꯦꯟꯕ, ꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯑꯃ ꯌꯧꯔꯝꯒꯗ꯭ꯔꯥ ꯈꯟꯅ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯥꯀꯟꯗꯒꯤ ꯈꯨꯠ ꯑꯃꯅ ꯀꯨꯔꯞ ꯀꯨꯔꯞ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯈꯨꯝꯖꯤꯜꯂꯛꯈꯤꯕꯗꯣ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯈꯪ ꯈꯪꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯠ ꯀꯟꯊꯩ꯫ ꯊꯧꯖꯪꯕ ꯃꯃꯤꯠꯅ ꯐꯠ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯛ ꯄꯔꯤꯡ ꯑꯅꯤꯁꯨꯕ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯐꯛꯁꯥꯡꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯏꯕꯦꯝ ꯑꯃ ꯐꯝꯃꯤꯁꯦ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ? ꯄꯥꯔꯤꯡ ꯍꯦꯟꯕ ꯊꯧꯖꯪꯕꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯀꯩꯌꯥꯔꯥꯕꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯑꯃꯗꯨꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯨꯖꯤꯟꯅꯔꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ꯫ ꯊꯧꯖꯪꯕ ꯃꯈꯥ ꯇꯥꯏ, ꯅꯪ ꯆꯠꯅꯤꯡꯉꯝꯒꯅꯤ ꯈꯪꯂꯒꯗꯤ ꯅꯪ ꯍꯧꯕ ꯂꯥꯛꯑꯝꯕꯁꯨ ꯃꯌꯥꯏ꯫ ꯀꯔꯤꯅꯣ, ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯃꯗꯨꯁꯨ ꯁꯠ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯅꯍꯥꯟ ꯅꯣꯡꯀꯣꯏꯕꯤ ꯆꯤꯡꯗꯒꯤ ꯅꯪ ꯀꯗꯥꯏꯗ ꯃꯥꯡꯉꯨꯒꯦ? ꯀꯩꯌꯥꯔꯥꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯅꯪ ꯊꯤꯕꯗ ꯆꯤꯡꯗꯨꯃꯅꯤ ꯆꯠꯈꯤꯕ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ ꯀꯩꯌꯥꯔꯥꯕ ꯃꯆꯤꯟꯗꯨ ꯂꯦꯞꯄꯤ꯫ ꯑꯍꯨꯝꯗꯨ ꯀꯩꯌꯥꯔꯥꯕꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯏꯀꯥꯛ ꯇꯧꯗꯨꯅ, ꯑꯩꯕꯨꯗꯤ ꯍꯣꯏꯅꯦ, ꯑꯩꯁꯨꯅꯤ, ꯅꯈꯣꯏ ꯊꯤꯕ ꯈꯪꯗꯗꯅ ꯏꯗꯣꯝ ꯑꯗꯨꯝ ꯍꯜꯂꯦꯗꯅ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯄꯤꯁꯨꯝꯗ ꯁꯨꯛꯂꯞ ꯍꯥꯏꯔꯤ, ꯆꯤꯡꯗꯨꯅꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯊꯤꯕ ꯈꯪꯅꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯖꯪꯕ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯅꯣꯡꯗꯝꯕꯗ ꯁꯠ ꯑꯣꯟꯁꯤꯟ ꯋꯥꯗꯨ ꯑꯣꯟꯗꯨꯅ ꯍꯥꯏꯔꯤ, ꯀꯅꯥꯅ ꯁꯥ ꯏꯌꯥꯝ ꯌꯥꯝꯅ ꯍꯥꯠꯂꯤ ꯅꯣꯡꯗꯝꯕ? ꯅꯣꯏ ꯇꯥꯆꯧꯅ ꯗꯃꯥꯗ ꯍꯦꯜꯂꯝꯒꯅꯤꯅꯦ꯫ ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯁꯥꯒ ꯃꯁꯤꯡ ꯑꯃꯇ ꯊꯤꯕ ꯅꯪꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯁꯦ ꯊꯥꯡꯅ ꯅꯝꯗꯅ ꯊꯥꯗꯣꯛꯅꯕ ꯍꯥꯏꯅꯕꯗ ꯆꯤꯟꯒꯁꯦ ꯀꯣꯡꯒꯣꯜ ꯀꯥꯔꯤꯕꯅꯤ꯫ ꯃꯆꯤꯟꯗꯣ ꯐꯖꯅꯗꯤ ꯉꯥꯡꯉꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ꯫ ꯃꯥ ꯃꯇꯣꯝꯇꯒꯤ ꯆꯤꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯤꯟꯒ ꯄꯥꯟꯅꯔꯤꯕꯅꯤ꯫ ꯅꯝꯀꯥꯎꯂꯨꯝ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏ꯫ ꯕꯦꯔꯥꯅꯤꯗ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯔ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯗꯣ ꯂꯥꯛꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯃꯔꯩ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤꯗꯣꯏꯖꯥꯅꯤꯗ꯫ ꯊꯧꯖꯪꯕ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯆꯤꯟꯅꯗꯨꯅ, ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯀꯩꯌꯥꯗꯔꯣ ꯊꯥꯡ ꯅꯝꯃꯤ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤ? ꯀꯩꯌꯥꯔꯥꯕ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯅꯣꯛꯏ, ꯑꯉꯥꯡ ꯃꯆꯥꯅꯤꯗ, ꯃꯈꯨꯠꯇ ꯑꯍꯥꯟꯕ ꯊꯥꯡ ꯄꯥꯏꯕ ꯍꯩꯔꯛꯄꯒꯤ ꯑꯎ ꯑꯎꯕ ꯌꯥꯅꯤꯡꯕ ꯑꯣꯏꯔꯤꯕ ꯃꯇꯝꯗꯨ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯅꯤ꯫ ꯈꯨꯃꯟꯒ ꯅꯝꯀꯥꯎꯂꯨꯝ ꯈꯨꯂꯥꯛꯄꯒꯗꯤ ꯌꯥꯝꯅ ꯅꯛꯅꯕꯅꯤ, ꯑꯗꯨꯅ ꯅꯣꯏ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗ꯭ꯔꯣ ꯆꯤꯡꯗꯨꯗ ꯆꯪꯂꯝꯕꯒꯤ?
ꯂꯝꯀꯧꯂꯨꯡꯒꯤ ꯃꯤꯅꯒꯗꯤ ꯈꯪꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯄꯔꯤꯡ ꯍꯦꯟꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯃꯤꯅ ꯑꯣꯠꯇꯨꯅ ꯊꯤꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯕ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ꯫ ꯎꯔ ꯃꯥꯜꯂꯦ ꯑꯗꯨꯛ ꯊꯋꯥꯏ ꯂꯨꯞꯅ ꯊꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨ꯫ ꯃꯥꯏꯈꯨꯝ ꯃꯔꯨꯝꯗꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯆꯅꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯜ ꯊꯣꯛꯇ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ꯫ ꯋꯥꯔꯤ ꯇꯧꯔꯝꯕ ꯊꯧꯖꯪꯕ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯄꯔꯤꯡ ꯍꯦꯟꯕ ꯈꯛ ꯇꯥꯅꯅꯕ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯀꯩꯅꯣ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯅ ꯉꯥꯡꯅꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯇꯤꯟꯅꯕ ꯌꯥꯔꯣꯏꯗꯕꯤ ꯀꯥꯡꯕꯨꯔꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯣꯅꯣ ꯈꯨꯆꯨꯗ ꯇꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤ? ꯅꯪꯒꯤ ꯑꯗꯨꯏ ꯃꯑꯣꯡꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ꯫ ꯃꯤꯠꯐꯝꯗꯨ ꯃꯥꯡꯗꯒꯤ ꯍꯣꯡꯗ ꯃꯥꯁꯨ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯄꯤ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯅꯪꯅꯁꯨ ꯈꯪꯉꯝꯃꯤꯁꯤꯅ? ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯩꯅ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨꯅꯤ꯫ ꯈꯪꯗꯦꯗ ꯊꯧꯖꯪꯕ ꯑꯩ ꯈꯪꯗꯦ꯫ ꯊꯧꯖꯪꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯋꯥꯔꯤ ꯁꯥꯒꯗꯧ ꯌꯥꯝ ꯂꯩ ꯅꯪꯒ꯫ ꯎꯔꯨꯔ ꯃꯥꯜꯂꯦ ꯃꯉꯥꯂꯩꯁꯨ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯂꯥꯛꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯕꯨ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯅꯁꯨ ꯈꯪꯈ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯂꯦꯞꯂꯤꯕ ꯃꯥꯕꯨ꯫ ꯃꯉꯥꯂꯩ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯅꯨꯃꯤꯠꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯟꯅꯕ ꯇꯧꯔꯁꯤꯔ? ꯅꯠꯇ꯭ꯔꯒ ꯅꯪ ꯃꯖꯥꯏꯕꯤ ꯑꯃꯒ ꯂꯩꯒꯦꯁꯨ ꯂꯩꯃꯤꯟꯅꯍꯧꯔꯣ ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯃꯌꯥꯝ ꯂꯥꯡꯕꯁꯤꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯉꯥꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯃ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤꯌꯦ ꯑꯩ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯃꯤꯌꯥꯝꯁꯤꯗ ꯅꯪ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗꯣ ꯋꯥꯔꯅꯤꯌꯦꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨ꯫ ꯃꯉꯥꯂꯩ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯝꯕꯦꯝꯃ ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯉꯥꯂꯩꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯟ ꯇꯍꯥ ꯇꯍꯥ ꯍꯪꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯅꯪꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯉꯥꯂꯩꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯃꯥꯗꯤ ꯏꯅꯝꯕꯦꯝꯃꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯧꯈꯨꯋꯣ꯫ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯐꯥꯎꯏ ꯑꯗꯨꯅ ꯑꯩ ꯍꯜꯂꯝꯃꯒꯦ ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯉꯥꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯃ ꯑꯩꯗꯤ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯕꯅꯤꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯑꯃꯨꯛ ꯊꯝꯂꯨꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯖꯥꯏꯕꯦꯝꯃ꯫ ꯃꯉꯥꯂꯩ ꯅꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯋꯥꯔꯧꯗꯤꯌꯦ ꯀꯔꯤꯒꯤ ꯋꯥꯔꯧꯔꯨꯅꯤ ꯍꯥꯏꯒꯦꯅꯦ꯫ ꯑꯗꯨꯗꯤ ꯏꯅꯝꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯈꯣꯀꯣ ꯍꯣꯔꯦꯟ ꯇꯞꯅ ꯏꯪꯅ ꯍꯜꯂꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯉꯥꯂꯩꯕꯨ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯈꯤ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯏꯔꯩ ꯂꯩꯇꯥꯗꯕꯒꯨꯝ ꯇꯧꯈꯤꯕꯗꯣ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯗꯨꯗ ꯃꯉꯥꯂꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯈꯟ ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯣ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯠꯂꯝꯕ ꯅꯨꯄꯤꯗꯣ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯇꯧꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯁꯪꯂꯦꯟꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯀꯧꯔꯛꯂꯕꯗꯨꯗꯗꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯉꯥꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯃꯉꯥꯂꯩꯕꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯃꯇꯥꯡ ꯃꯇꯝ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏ ꯃꯤꯠ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯒꯤ ꯃꯔꯝꯁꯤ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯖꯗꯅ ꯑꯗꯨꯛ ꯏꯔꯩ ꯂꯩꯅ ꯐꯣꯡꯅ ꯍꯦꯛꯇ ꯂꯧꯔꯛꯏꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ꯫ ꯃꯉꯥꯂꯩ ꯄꯔꯤꯡ ꯍꯦꯟꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯀꯧꯒꯗꯕꯗꯨ ꯈꯪꯂꯔꯣꯏ ꯑꯗꯨꯒꯤ ꯀꯧꯔꯛꯄꯅꯤ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ? ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯃꯥꯏꯈꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯑꯃꯤꯔ ꯅꯪꯁꯨ? ꯂꯥꯛꯑꯃꯤꯅꯤ ꯏꯅꯝꯕꯦꯝꯃꯁꯨ ꯂꯩꯍꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯞꯂꯞ ꯈꯨꯝꯃꯤ꯫ ꯃꯉꯥꯂꯩ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯏꯅꯝꯕꯦꯝꯃꯅ ꯋꯥ ꯑꯃ ꯁꯤꯟꯅꯔꯛꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯁꯤꯔꯥ? ꯂꯩꯔꯤꯕ ꯑꯍꯨꯝꯗꯨ ꯅꯨꯄꯥꯗꯨꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯏꯉꯛꯉꯛꯅ ꯃꯉꯥꯂꯩꯗ ꯌꯦꯡꯉꯤ꯫ ꯊꯧꯖꯪꯕ ꯀꯌꯥꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫
ꯀꯧꯅꯗꯦꯗꯤ ꯍꯥꯏꯔꯒ ꯂꯣꯟꯅ ꯄꯥꯎꯒ ꯌꯥꯝꯅ ꯆꯦꯟꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯌꯥꯔꯥꯕ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯏ ꯅꯣꯡꯗꯝꯕꯁꯨ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯃꯉꯛꯀꯗꯣ ꯏꯟꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ ꯃꯉꯥꯂꯩꯅ ꯃꯈꯥ ꯇꯥꯏ ꯌꯥꯝ ꯂꯥꯡꯉꯤ ꯁꯥꯔꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯍꯥꯏꯔꯣꯔꯥ ꯄꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗ ꯈꯣꯏꯔꯥꯡꯖꯩ ꯃꯥꯒꯤꯗꯃꯛ ꯄꯥꯎ ꯑꯃ ꯃꯥꯒꯤ ꯏꯕꯦꯝꯕꯅ ꯆꯦꯜꯂꯛꯂꯤ ꯍꯥꯏꯕꯗꯨꯗ ꯑꯉꯛꯄꯁꯨ ꯄꯣꯛꯇꯕ ꯅꯠꯇꯦ ꯂꯨꯍꯣꯡꯗꯨꯅ ꯊꯈꯥꯏ ꯑꯃꯔꯣꯝ ꯌꯨꯝ ꯑꯃꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨ ꯅꯣꯡꯃꯇꯣꯟ ꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯅ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯤ ꯄꯔꯤꯡ ꯍꯦꯟꯕ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯃꯉꯥꯂꯩ ꯍꯥꯟꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯩꯕꯤ ꯑꯃꯁꯨ ꯃꯤꯐꯝ ꯍꯣꯡꯗ꯭ꯔꯤ ꯁꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯠꯂꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯅ ꯆꯦꯜꯂꯛꯄ ꯄꯥꯎ ꯃꯥꯜꯂꯤ ꯄꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗꯣ ꯃꯊꯣꯡ ꯈꯪꯖꯗꯦ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃꯅ ꯃꯥꯒꯤ ꯏꯀꯥꯏꯕꯗꯨ ꯐꯅꯤ ꯃꯇꯥꯒꯨꯝ ꯆꯦꯍꯤꯜꯂꯛꯏ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯣꯡꯗꯝꯕ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯅꯣꯡꯗꯝꯕ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯏ ꯁꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨꯏ ꯄꯥꯎꯁꯨ ꯍꯥꯏꯕꯤꯕ ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯃꯀꯣꯛ ꯑꯣ ꯌꯦꯠꯇꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯌꯥꯔꯣꯏ ꯃꯥꯒꯤ ꯑꯁꯤꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯠ ꯄꯦꯅꯥꯝ ꯆꯨꯕꯒꯤ ꯋꯥꯉꯥꯡ ꯁꯤꯅꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯝ ꯀꯣꯏꯅ ꯆꯠꯅꯔꯗꯧꯅꯤ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯊꯧꯖꯪꯕꯅ ꯃꯈꯥ ꯁꯠ ꯁꯝꯊꯔꯛꯏ ꯅꯨꯖꯥꯒꯤ ꯊꯃꯣꯏ ꯀꯃꯥꯏꯅ ꯈꯨꯗꯨꯝ ꯆꯅꯤ ꯀꯔꯝꯅ ꯉꯥꯎꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ ꯇꯧꯔꯤꯅꯤ ꯅꯣꯡꯗꯝꯕ ꯅꯍꯩꯅ ꯇꯤꯛ ꯆꯥꯅ ꯈꯪ ꯍꯩꯔꯕ ꯆꯪꯂꯩ ꯏꯕꯨꯡꯉꯣꯅ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯗꯤ ꯆꯪꯂꯩ ꯏꯕꯨꯡꯉꯣꯁꯨ ꯀꯌꯥꯗ ꯃꯍꯩ ꯆꯥꯎꯒꯗꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯅꯠꯇ꯭ꯔ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯕ ꯀꯌꯥꯔꯥꯕꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯒꯠꯂꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯀꯌꯥꯔꯥꯕꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯌꯥꯝ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯊꯧꯖꯪꯕ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯑꯃ ꯄꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪ ꯍꯩꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯖꯥꯅꯤꯅ ꯏꯁꯥꯅ ꯀꯩꯗꯧꯕꯒꯤ ꯇꯥꯛꯄꯤꯒꯦ ꯇꯝꯕꯤꯒꯦ ꯍꯥꯏꯗꯧꯔꯤꯒꯦ ꯈꯪꯅꯤꯡ ꯍꯩꯅꯤꯡꯉꯒꯗꯤ ꯃꯁꯥꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯈꯣꯏꯔꯣꯝꯕꯗꯇ ꯑꯗꯨꯝ ꯅꯣꯛꯄꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯅꯤ ꯇꯣꯟꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯕꯗꯣ ꯆꯪꯂꯩ ꯏꯕꯨꯡꯉꯣ ꯊꯝꯕꯥꯜꯗꯣ ꯊꯧꯔꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯇꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯊꯧꯖꯪꯕ ꯄꯟꯊꯥꯗꯤ ꯇꯣꯟꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯨꯅ ꯊꯝꯕꯥꯜꯕꯨ ꯊꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯇꯣꯟꯕꯗꯨ ꯀꯌꯥꯔꯥꯕꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯉꯥꯛꯄꯤꯒꯅꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯗꯣ ꯀꯌꯥꯔꯥꯕꯁꯨ ꯇꯣꯟꯕꯒꯤ ꯋꯥꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯡꯗꯝꯕꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯁꯪꯂꯦꯟ ꯃꯥꯏꯀꯩꯗ ꯏꯁꯩ ꯌꯦꯡꯂꯤꯕꯤ ꯃꯥꯒꯤ ꯃꯇꯩꯕꯤ ꯑꯃꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯐꯅꯌꯥꯝ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯔꯤꯡ ꯍꯦꯟꯕꯕꯨ ꯊꯤꯔꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯨꯜꯂꯗꯨꯅ ꯂꯩꯔꯤꯕ ꯑꯇꯤꯌꯥꯕꯨ ꯌꯦꯡꯂꯛꯏ ꯅꯣꯡꯗꯝꯕ ꯑꯇꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯟꯕꯤ ꯑꯇꯤꯌꯥꯁꯨ ꯃꯅꯥꯇꯣꯟꯗꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯀꯥꯝꯊꯣꯛꯏ ꯑꯇꯤꯌꯥ ꯁꯥꯎꯔꯦ ꯈꯪꯕꯅ ꯅꯣꯡꯗꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯇꯤꯌꯥꯕꯨ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯦ ꯆꯠꯅꯤꯡꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯆꯠꯂꯗꯧꯅꯤ ꯃꯉꯥꯎ ꯊꯤꯕ ꯃꯤꯔꯣꯟ ꯈꯖꯤꯛ ꯇꯥꯕ ꯋꯥꯠꯄ ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯃꯥ ꯊꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯁꯤꯀꯣ ꯂꯩꯔꯝꯃꯨꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯈꯣꯏ ꯑꯇꯤꯌꯥꯗꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠꯇꯨ ꯑꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯄꯔꯤꯡ ꯍꯦꯟꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯎꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗ ꯅꯣꯡꯗꯝꯕ ꯏꯁꯧ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯏꯀꯥꯏꯁꯟꯅꯔꯝꯃꯒ ꯁ꯭ꯋꯥꯏ ꯂꯧꯅ ꯃꯥꯡꯈ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯣꯠ ꯐꯦꯠꯀꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯆꯤꯟꯗꯨ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ ꯃꯥꯅ ꯑꯇꯤꯌꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯤꯉꯩ ꯁꯪꯂꯦꯟꯂꯣꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯗꯤ ꯈꯟ
ꯅꯨꯡꯗꯝꯕ ꯁꯪꯂꯦꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯉꯥꯂꯩꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯠꯐꯝ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯑꯃꯨꯛ ꯊꯝꯂꯔꯦ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯇꯞꯂꯞ ꯍꯪꯂꯛꯏ, ꯅꯍꯥꯟ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯣ ꯅꯪꯕꯣ? ꯀꯣꯛ ꯆꯤꯛꯄꯅꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯥꯏꯒꯠꯄ ꯉꯝꯗ ꯆꯤꯛꯈꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯐꯈ꯭ꯔꯦꯗ꯫ ꯀꯝꯗꯧꯒꯦ, ꯃꯕꯨꯛ ꯐꯕ꯭ꯔꯣ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯉꯛꯅ, ꯀꯅꯥꯕꯨꯅꯣ? ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯨꯡꯉꯣꯕꯣꯕ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥꯏꯗꯣ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗꯒꯤ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ, ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯤꯠꯂꯨꯗ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯀꯦ ꯇꯧꯏ꯫ ꯃꯆꯦ ꯏꯕꯦꯝꯃ ꯊꯣꯛꯂꯤꯕꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯀꯨꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯁꯤ ꯎꯖꯕꯗ ꯃꯁꯥꯗꯁꯨ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯖꯩ, ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯍꯦꯟꯅ ꯑꯁꯦꯡꯕ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯉꯟꯅ ꯂꯥꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯏꯟꯊꯣꯛꯄꯒꯤ ꯃꯇꯧ ꯐꯥꯎꯖꯗꯦ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗꯨ꯫ ꯍꯦꯟꯅ ꯑꯗꯨꯝ ꯆꯤꯡꯁꯤꯟꯕꯤ ꯃꯆꯦ ꯏꯕꯦꯝꯃ ꯊꯣꯛꯂꯤꯕꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯔꯧ ꯂꯩꯕ ꯃꯇꯧ ꯀꯌꯥꯅ ꯃꯉꯣꯟꯗꯁꯨ ꯍꯦꯟꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯍꯟꯕꯒꯤ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ꯫ ꯏꯁꯩ ꯃꯌꯥꯏ ꯆꯟꯈ꯭ꯔꯕꯗ ꯃꯌꯥꯝꯗꯨ ꯏꯁꯩꯗꯨꯒꯤ ꯃꯒꯨꯟꯅ ꯔꯥꯒꯅ ꯐꯥꯔꯕꯗ ꯁꯥꯊꯦꯛ ꯁꯕꯥꯟ ꯇꯧꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯅꯗꯨꯅ ꯋꯥꯈꯜꯁꯤꯡꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯣꯔ ꯇꯠꯇꯕ ꯃꯈꯩ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯗꯨ ꯁꯪꯂꯦꯟꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯦꯞꯂꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯔꯔꯕꯅ ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯍꯩ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯛꯏ꯫ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯍꯩ ꯃꯍꯩ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯄꯥꯎꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯔꯛꯄꯅ ꯁꯪꯂꯦꯟ ꯃꯌꯥꯏ ꯌꯧꯔꯛꯂꯕꯗ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯁꯛꯂꯝꯕ ꯏꯁꯩ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯩ ꯃꯍꯩ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯅꯩ꯫ ꯄꯥꯎꯗꯨ ꯀꯔꯤꯅꯣ ꯍꯪꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯨꯕ ꯂꯤꯛꯂꯥꯏꯗꯨ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯇꯍꯥ ꯇꯍꯥ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯂꯔꯕꯗꯨ, ꯃꯖꯥꯏꯕꯦꯝꯃ, ꯃꯣꯏꯔꯥꯡ ꯈꯨꯟꯊ ꯈꯨꯟꯊꯥꯒꯤ ꯌꯨꯝꯁꯤꯡ ꯃꯩꯕꯨꯜ ꯀꯥꯞꯇꯨꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯌꯧꯔꯛꯏ꯫ ꯆꯠꯁꯤ ꯃꯖꯥꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤ ꯊꯨꯅ ꯊꯥꯗꯣꯛꯁꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯦꯕꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯥꯡꯒꯦ ꯇꯧꯕꯒꯅꯤ ꯁꯪꯂꯦꯟ ꯀꯨꯞꯂꯤꯕ ꯏ ꯃꯊꯛꯀꯗꯨꯗ ꯃꯩꯕꯨꯜ ꯄꯨꯕ ꯇꯦꯟꯖꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯁꯪꯂꯦꯟꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯈ꯭ꯔꯤꯕꯗꯨ꯫ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝꯗ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯃꯊꯣꯡ ꯈꯪꯗ ꯃꯥꯏꯀꯩ ꯈꯪꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯗꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯩ꯫ ꯑꯃꯅ ꯑꯃ ꯍꯟꯅ ꯌꯦꯡꯅꯗ ꯑꯃꯅ ꯑꯃꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯆꯦꯟꯅꯩ꯫ ꯃꯩꯕꯨꯜ ꯄꯨꯕ ꯇꯦꯟꯖꯩ ꯑꯗꯨꯗ ꯅꯠꯂꯝꯗ꯭ꯔꯦ꯫ ꯁꯪꯂꯦꯟ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯣꯡ ꯍꯩꯊꯕꯒꯨꯝ ꯊꯧꯔꯕ ꯇꯦꯟꯖꯩ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯗꯨ꯫ ꯆꯥꯛꯂꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯌꯥꯡꯁꯤꯜꯂꯛꯄ ꯃꯈꯩ ꯇꯥꯔꯤꯕ ꯃꯤꯔꯥꯎꯈꯣꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯅꯥꯀꯣꯡꯗ ꯅꯤꯜꯂꯕꯗꯨ ꯍꯦꯟꯖꯜꯂꯛꯈꯤꯕꯅꯤ꯫